Athouba Athoubi Singgi Maphamda Heikat Leikat Tampkhre 3rd May 2023 da Thokkhiba Kangluppi Erangda Mama LEIBAKKIDAMK THAWAINA PONTHA PIKHRABA Athouba AthouBIGI Maphamda NGASI KHANGABOK LEIRIBA ARAMBAI TENGGOL Unit 4 da SINDUNA THOUBAL District KHANGABOK Part 3 KHUNOU LEIKAIDA LEIBA Community Hall Unit ASIGI Commander Athouba MEITEI LUCHINGDUNA MAISING YAMLABA TENGGOLLOI SINGNA Athouba Athoubi Maphamda Minute ani TUMINNA LEIDUNA Athouba AthouBIGI photo da TENGGOLLOI SINGNA Heikat Leikat Tampkhre IKHAI khumnabu utkhi Thoramadu Arambai Tenggol Unit 4 KHANGABOK Commander Athouba MEITEI na hai Arambai Tenggol gi oinasu LEIRIBA Unit khuding dasu thoramasi loina sili KHANGABOK gi oinasu 80 Unit 4 na koliba KHANGABOK KHUNOU LEKAI gi LEIRIBA Community Hall asida sinjabani LEIKHIDRABA Athouba Athoubi makhoi gi THAWAINA LAIRAMLENDA ingna chikna LEIRUNA ba haiduna makhoi gi mafamda ngamjaba hairang leirang kachaba gi thoramasi chamna sinbani haina mahangna makha taki Nasi si aku megi tang ahum, aku Manipur, ilam Manipur sida Kangluppi yang Thokkhiba unit, si gamari lena na aku Arambai Tenggol unit 4 gi oinasu, aku THAWAINA PONTHA PIKHRABA Athouba Athoubi Singgi Maphamda, aku ngamjaba Heikat Leikat Tampkhre chamna yang chamna sinjaba thoramni, do aku Arambai Tenggol oinasu LEIRIBA aku unit kodimak ta haiba thoram si loina sili. Aku KHANGABOK ki nasu ngasi 80 unit 4 na koliba KHANGABOK part 3 KHUNOU lekai sida su akuna sinjabani sida Athouba Athoubi Singgi makhoi gi THAWAINA LAIRAMLENDA ingna singna leina baina akuna ngamjaba leirang leirang mon ta